Integrated Water Supply Project Infal Planning Area Phase 1 gi makhada lupa crore mai mapan hena sangna saba water supply scheme ahum Chief Minister na sangakre. Staff masing sun leram daba adu Housing Corporation Inspector cha Manipuri thoi laure sai sidagi society khudimak inspection tawa hawragani haina Corporation Department of Fongdorkli. Manipur ki Economics and Statistics Department staff masing ka hena watpadagi habak ningthina paikhat ngamdre Housing Department asida ahang mafam humdra mari leiri. Lomi sina posai thabagi mathakta Research Public Administration Market amasing atopa pafana singa samna ba mathau tai haina Governor Dr. Nazma Haptala na fongdokre. Amasung Sports Minister Len Pau Hawkipna Maira Sukatuna Amjogi Nipalak Suba Annual Journalist Sports Meet 2018 ngasiti hawdokre. Maya mukramzari adom ne ambiribasi Impact News ni ai takelamam sam kanen hawjek pungja si phawbagi marba paw sing myam pizari. Integrated Water Supply Project Infal Planning Area Phase 1 gi makhada lupa crore marfu mapang 10 taret manga amamapan sangna Public Health Engineering Department saba tongan ba water supply scheme gi mapan gi manungda ahum ngase Chief Minister Nong Thomam Bire na sangakre. Jawaharlal Nehru National Urban Renewal Mission Generam Transition Phase ki funding da saduna ngasi sangaki water supply scheme ahum adudi Singjamai Singa Water Supply Scheme, Kangla Manungi Minithong Water Supply Scheme, Amasung Kuman Lampak Water Supply Scheme ne. Lupa Lak Satret ni Putare Dasmik Ani Tarit ki Project ko sa Saki ba Kuman Lampak Water Supply Scheme asigi capacity na Mari Dasmik mga Mari million liter per day MLD ni scheme asina Kuman Lampak Sports Complex Ragailong Kawikul Dulalin Nagaram Laring mamakhalay ka yamasong singmerong iski mapam karayauna ising pigadori. Water supply asina hairi balay ka ising asigi pun na miyoy lising kuntrahom daga satru kuntrada kanaba pigani hay na pari. Lupalak sa humudra dasmik subna mapan gi project costa sakiba singa water supply scheme gi capacity na ama dasmik ama mari million liter per day MLD ni. Scheme asina thoksom laikai Pisum, How Ground, Songtham Laikai, Sirom Laikai, Supermarket, Singamakaliwa Road, Irom Laikai, Top Laikai, Saugrakpam Laikai, Tongam Laikai, Maisnam Laikai, Yamasung, Mayangmam Laikai, Mapam Karayauna, Ising Pigadore. Loinana, Lupalak, Sohum Kuntramatu Dasming Ama Ahumna, Sangna Sakiba, Minutong Water Supply Scheme gi capacity su Ama Dasming Ama Mari, million liter per day MLD. Haribas Kimasina, Babupara DM College Campus, Khoyathong amasung Thangal Bazar gi mafam khara yauna ising pigadori. Hariba minithong water supply amasung singa water supply scheme ani asina kwanba laikai sing miyoi lising nipan samrida ising phanganba ngamgani hairi. Hariba water supply scheme singa si ngasi Chief Minister na sangara matungda inauguration thauram ga mari lenana Kumalampak water treatment plant ta pangthokiba thauramda Chief Minister na phongdokibada Prime Minister Narendra Modi na India Pumada English ni kunithoi fawada yumthong kodingda thaknabi ising phangangani haina sangsilakliba pandam gi sarkam oina high water supply scheme singasi sangaduna miyamda sinabani Zeneram gi makhada ingkum jalis ni tara maridagi Manipur gi tongan ba mafam mapanda water supply sana ba thaurang paikhatuna lakli masigi manungda water supply ahum sab loisinduna ngasi miyamda sinare Makatana water supply taruk amaso sangana bathaurang tauri haina fongdoki loinana Public Health Engineering Department waliba manpower sing cabinet puthokuna khanaraba matungda sungsoi soidana waliba staff sing hapnanaba honagani haibagi thajabasu fongdoki Tarik 1 dagi na tarik 3 bokse inauguration fortnight hedana koi sarkar sigi nungmit khudinge koi sangaga da tarik 3 box
si manungda yausanggi akhoi officially suti laiba numinini adumadi akhoi official kari kari mayam gi yenga adumadi lepasena aduna we have identified more than hundreds khoi chama gi mathak khoi project lotion ba khoi identify tore ana hairi ba pot khara che when people are the with quality vegan I really appreciate the talent the commitment of the PhD engineers departments ki employees engineers kasunata bada service ki promotion he khana hangum do junior na do pai de senior na do pai madani leibak lori se adana madu gumbagi mayam duna department amata fazana maturely original shape ta function do bungam de see human nature ne politics se apabra da ordi fatta barom da isagi oiba benefit khara da sakra gadiba leibak se kang gong chai bene na kai kang gong chai mi je dun aduna koi husi yaringe koi masi maintain dongna ba wasak wanom yadaba magi niyom duna num kajab Nakalamuramda Cooperation Department Laifam Thopa Staff Masing Suna Laitaba Maramna Cooperation Asigi Makada Ladiba Society Singda Inspection Matam Sana Satuna Yeng Sinmangam Dabani Haina Department Asigi Official Singna Pongdokre Adubo Haujikti Anoba Cooperation Inspector Oina Nauna Mioi Chama Nipunito Laure Saliba Say Asig Society Sing Matau Tauriba Taudabra Haibadu Akan Mamiyeng Sanglagani Haina Additional Register Cooperative Society Esomendrona Pongdokre Wafam Singasi, DIPR Sinduna, Directorate Asigi Marangkom the Labor, Complex the Pangtokpa, Manipur Lengaki, Tongan Ba, Department Sing Officials Singapore Missing Unaduna, Wari Sabagi Toromga, Marilyn Nangasi, Cooperation Department Officials Sing Unabada, Fongdo Kibani. In follow with the Lady Society Sing Marwena, Weavers Cooperative Society Sing Asi, Matau, Itau Taudan Labatanatana, Lady Ba, Infrastructure Sing, Power Pipam Soxil Lapasida, Department Asina, Karimian Sang. Libage Haina Impact News na hangba wahangi pakumda Additional Register Cooperative Society is Somendro na haikibada Han inspection matam sana sang naina satpangamdabagi maramasi Laifam Thopa Staff watpagini Amuramda Society Same Libasing Karigino Masigi Maru Oiba Matona Karino Karamna Society Ama Salai Gadagi Haibagi Miamda Kangba Watpana Society Masing Yamna Ledabasu Masak Tok na Tabuk Toba Society Singisang Hantabani Haidu Fongdoki Manipur di cooperative ihongse list develop category da laiba adagi iseng ba cooperative movement ki ihong di base dagi member mayam sina how chung kanda sumaina yorokata ba structure se base da paga matun tunjalakata wasi ekoi Manipur ga si sana ji matun paga makada tumba oina adugi list develop status ta laibuduna maram moduna number of cooperative society ji yam laire adubu ngasi Habak Tauningba, Punjal Lakui, Wakan Leba, Ochikitan Wadi, Peda. Oji Habi to me, inspection Yam Tuina Laku. Nasi, Eco Department, Aho Bokosi, Mamangi Sahida, Inspector, Sam of the Punitui. Main powers Equida, Amtalerum Department. For the last 16 years, promotion period. Pencil Panga Panga Louis Akiba. Aunagasi, Yesabu support over the officer level, the zero the lake. Manipur Lengaki Ayam Department Sing the Tangari Bokodong Sa the Basing Manunda, Stop Masing Wat Asisu, Amani Haibada, Haimaba Tokloi. Manipur the Ladiba, Department Sing Official Singna, Paumis Unadana Wadi Sabaki Tormam Hauki February could make Hauna, DIPR Sindana Pangtoliba Asida, Ngasi Pawada, Paumis Unaki Department Ayamba, Stop Wat Pagikodong Sa the Bakaya, My Nabagi Wafam Sing, Tamlaki. Ngasi Economics and Statistics Department Official Sing Unaduna, Wari Sabadasu, Hauji Department Asida, Ahamba Pamudra Marilari, Haina Fongdolaki, Lunana. Department Asina Tiangnaba, Kodong Sada Singi Manunda, Data Kongatnaba, Honaba the Tonganba, Loisang Singamadi, Miami Cooperation, Nintina, Fangdaba Asini Suhairi. Ngasi Paumbas Unabada, Economics and Statistics Department ki Director in SARS Oriba, Faizona Kanmaina Haikibada, Department Asina, National Sample Survey, Makada Housing, Household Consumer Expenditure, Household Consumption, Health Amasung, Household Social Consumption, Education, Hariba Servicing Assisatari, Lunana, Crop Estimation Survey, Price Statistics na Ching Basatari Haiki, Lunana, Anoba Paikalapa Tabak Oina, Ministry of Statistics
program implementation government of India gi makada private hospital sing survey tobuna singba thabak kaya paikatlisu haiki Anova activities khara lokhatningai gi proposal ama togi ahan badana hojiki land use survey se annual basis to toba yaningai gi then amana case study on area and production of rapeseed and master. Then last mana ama sustainable development goals 2030 hai na mayam su tabi ramgani high goals indicators mayam se UN na ama guideline ama piraga lei adubu ekoi nationally context ta niti ayog na finalize kanna tori 63 di under finalization haina lei adubu ekoi state ki context ta karam indicators oido have the final lately hujise adu leira agadi estimations na ekoi directorates na tobani haiba activities mayam se ekoina mayam ki cooperation phangdragadi ekoina pangthokpa ngamde Lomi Singh na posai Singh Thaba ki mathakta research institution, public administration, domestic amasung global market amasung atopa partner singa samnaba mathau tai haina Governor Dr. Desma Haftulana Fongdokre. Department of Agriculture, Government of Manipur gi State Agricultural Management and Extension Training Institute Sindana Iboyama Sumang la Sanglel da Satarakiba State Agriculture Fia Loisinba gi thoramda wafamasi Fongdokibani. Thoromadu ki athoba mithungnal oikibi Governor Nasmana Makha Taraduna Fair Sida Saru Yariba Department Sing Central Agricultural University Amasung Lau Singogi Missionary Pothok Liba Singna Lomi Singi Damakta Makha Tana Tabak Taurakani Haibagi Tazabasu Tamki Fair Loisenbagi Thorum Yawa Lakiba Governor Fair Saru Yariba Lau Singogi Missionary Pothok Liba Farm Sing Stall Sing the Sangduna Makoi na Pothok Liba Mesin Sing Adugi Maram the Hanki Missionary stall da natan agriculture, horticulture, fisheries, sericulture gi pothok liba lomi singna hangkiba stall sing su sangdoni yengki fair adu da agriculture, horticulture, fisheries, sericulture gi best farmer, best exhibitor, best stall gi makombathang takraba singda selama sung sakang siyaw ba mana sing su governor na kusinaki Researchers, extension workers and policy makers should be to stimulate attitude and action which would result in ascertaining agricultural progress in terms of improvement in the income of the farm family. There is more diverse need of information not only for production procedure but also for quality certification and reporting, grading, packaging, storage, transportation and other requirements for both domestic and export market. Chief Minister Nong Thomam Biren Singba Tim Amana Luang Samam the Laiba, Luang Pokpa Cricket Ground Yaun Manipur the Laiba Civil Secretary Su Homlak Subo in Yangsin Kre. Yangsin Kongset Aduda Sports Minister Let Pau Hawke PhD Minister Lo Sidiko Yaun Lenga Ki Makok Thomas Civil Official Sing Su Saryaki. Prime Minister Narendra Modi na National Sports University Urip Yung Tambalaka Doriba Kongsetta Sanga Nabahonariba Sangwa Sagat Liba Civil Secretariat Adugi Tabak Kumang Kayam South Silabagi Haina Yangsin Kibani Sohari. Maite Muslim Singna Namdataba Singbairong Konta Ahalub Amasung Mantri Pukrigi Manung Sanba Lam Eka 0.8 Manga Lenga Asina Low Sinduna Emile Quarter Sanaba Honorapa Awang Batakta Yaning De Lenga Kitong Asibo Mahamadu Miyam na Pienda Dana Lading Aida Mamang Ta February Tang Kunmarida Revenue Minister Nalusingba Kongbu Amana Manipur Conservation of Paddy Land and Wetland Act Lisunitara Marigi Makada Lopam Kanaba Tabak Paikat Kani Haina Yangsin Kongset Laklamaba Angapoi Lengak na Lord Liba Kongpam Asi Lamdam Adongi Miyambu Laknaba Gumani Haina all Laknabu Gumani Haina all Manipur Muslim Development Committee AMDC ki President Muhammad Said Ahmad Sekna Fongdokre Mantri Pukrida Laiba Amoko ki Mayalo Sangda Pangto Papong Sing Unabada Said Ahmad na Matam Kayagi Mamangdagi Masa Masagi Patalenda Yum Kai Saduna Laklaba Muslim Yum Thong Samri Rom Asibo Karama Ground Ek Asigi Makada Action Logodoribano Lengak na MLA Quarter Sagani Haina
laurliba khongthang gi mayokta JC siamduna lenga ki maikei da kayarak hanna memorandum pisim laikre minority Muslim singna nam khundaba mafam aduda lenga ki maikei dagi hanjin awaba nangan bagi pibamda lakpa si awama thakta kandem tawi athuba matna lenga amsung mainaba departmenta local liba khongpham handok pi haina mahakna fongdoki ngak nang asi loriba philipsi hana sumamangda hairi mafamsi MLA quarter sagane haina du mapot ama laikre SCC thokpa duga hojingna lofom kan gadabani haiba pot ama laibse sigi sarang na ba ani si lofam bu kan gadoribra natragana ihoigi quarter bu sagadorba haibasi ai sengna sarkar da singna da ngamde maramdi posi amma loidringeda amma loidringeda amma masi tawbagi haina bisi thadokpiu Bamboo construction amasung housing gi matangda BAMTech haina mingthonba Android mobile application mangasi launch tawkre mobile application asi Ministry of Housing and Urban Affairs Government of India gi makhada Building Materials and Technology Promotion Council BMTPC gi mating makhada South Asia Bamboo Foundation SABF na puthokpane ngasi Manipur press club ta pang thoba thoram adresar yakiba bamboo management expert kamis salamna BAMTech hariba mobile application asida bamboo selection treatment preservation joinery construction sequence na singba marik sumna khangandana wagi pothok na yum kai sabada chawna mating oiba ngamgani ebasi haukiba February 22 housing and Urban Affairs Government of India gi Minister of State Hardip Singh Puri na New Delhi the official on launch tawkibani Wamarang kaina hoba mafam singda housing for all amadi Swachh Bharat mission gi makhada sanitary toilet sanaba BMTPC gi mating makhada SABF na mafam mapalam ama yauna lebak asigi state kharada training program sathakare ngasi launch tawriba app asina PMAY housing gi flagship program gi makhada bamboo housing amasung construction asibo miyam de hena masak tokna khangan bat sauna mating oiba ngamlagani su haiki India government gi housing for all and program ama launch tawu the prime minister na yum crore kunthra sani hai khungang da sida khoina pamina bamboo hoba jaga da wana adopt tawna ba but adopt tawu sida issue di technology kai de phangni kanana takani kai phangni na apps da khoina solution ma puthoi manni si apps da wa maming palli magi treatment process palli wa kamaina select tawni khoibra chumbra si loina khoi apps da step by step ta e na apps na kamai tawge da user friendly oina sina guide tawna ba so that we can popularize bamboo construction because construction hai bache miyem gi dream da yum phajam sabane adu sabase kamaina afaba yum kuina sangna chatpa plus nungaiba comfortable but we are also looking at eco friendliness we are looking at other green material so bamboo is the perfect answer for that wa hobalamnina matam da khoi yum je che ki pakka house na hainare bamboo na sabadu similar to pakka house sabaya ba ki mod ne khoina ngasi apps da yawrisi State Credit Seminar 2018-19 High Hirama Sidanga Sinomi Oiba Seminar Program of National Bank for Agriculture and Rural Development Navad Manipur Arona Sinduna not Eosida Labor Classic Hotel the Pang Tokre. Tormadir Saruyaki by Assistant Secretary of Agriculture Department Dr. Swell Aktana State Acid Agriculture na Potokpam Topa Potok Adu Yona Potopa Ngamdre Maramasina Bankers Singna Agriculture na Potok Hena Potopa Ngamna Bamating Pang Haiki Toram Asida State Focus Paper 2018-19 and Area Development Schemes 2018-19 so released Tauki Luinana This Dyson of SIGS4 East Sakti program so launched Tauki Toramadra State Amasong Private Sector Singi Banking Official Singna Saruyaki Now, can we integrate this data along with the data of banks where you are giving loan to farmers? If we can do that, then at least we will have an idea who is getting what loan, how credit is going, whether it is going in productive ventures or it is being not being used properly. And we will have an idea how many people are where. So this requires integration of the data of land records, the data of farmers which we are trying to get, and the data which you people must be generating very regularly because everything is now computerized.
Maitai Mitaibo Scheduled Tribe List San Mahaibasi India ki Constitution Yai Haina International Union for Conservation of Nature ki member Oram Batanatana Lamdamasigi Dia Specialist Wadiba Doctor K. Samangona Fongdorakli Maitai Mitaibo Scheduled Tribe List Salan Gadabani Haidana Naharu Pana Coordinating Committee na Scheduled Tribe Demand Committee Bishnapur District na Left and Lamdamadugi Masak Nairaba Singi Mot Lobagi Sangsilaba Kongzang Sark Ama Oina Dr. Samangona Unabada Wafmasi Fongdorakibani Dr. Samangga Mahaki Mayumda Unaduna Wari Sanaba Aduda Mahakna Maitai Mitaibo Scheduled Tribe List Amuk Hanna Chanbada Miyoi Karana Lana Lodiba Asi Laibak Tibani Asingumba Scheduled Tribe List Chanba Haibasidi Yalomi Aikogi Damakta Matam Asida Asuki Matik Maru Oi Amadi Pangpam Topa Aikogi Hakne Lamdamasida Thong Manana Sakhatpa Maratapa Ama Punna Oigadoribani Maramasina Maitai Mitaibo Scheduled Tribe List Chanbada Lairiba Furup Asida Akaiba Pigadabasu Laite Maitai Mitai Furup Asibo Kange Harabadi Scheduled Tribe List Chanba Matam Kaktada Oigani Haina Mahakna Palibalenga Asinasu Ataba Matamda Salanbinabasu Pausilaki Koilas Tharamasai Fadriba NYK Road Thangmaibangi Lambi ki Fibam Thina Sokselakpagi Narol Yaifa Kongthang Kongjang NYK Hariba Club Asina Miang Mating Galunena Lenga ki Mating Yaudana Lambi Asu Semdin Kre Thangmaiban Assembly Constituency ki Manungsan Laiba Laurung Pure Laikai Amadi Kabrabam Laikai Aniki Marakta Laiba NYK Haina Kangnariba Lambi Asi Mamang Sahi ki Marsta Semlam Kibani Adubu Lambi Asi Sem Ikuidana Akaito Yaurpadagi Miam Mailabasing da Miang Sangbinaba Haizakibani Adubu Miang Sanglapagi Mami Taraktabadagi Laikai Miam Galunena Naruli for Kongtang na Miam gi Tengwang Galunena Club Asina Kwan Balambi Asi Saruk Singasi Semden Kibani Sky Hospital da Khabok tagi Khundrapam Abiyama Kobi Piklibi Angang Amaleki Debagi Matangda Sabsaba Pakum Ama Miam Kangna Pigadabani Lunena Sky Hospital gi fee structure da Ahong Ama Mangani gi Manungda Semdokadabani Haina Lona Tinkraba Maoist Communist Party na Sierulamada Kangalakli Department of Art and Culture Anoba Director of MCSIS Officer Ama Oina Hapsilakpagi Mayukta Wakani Fam Satakre Wakani Famadu Lamdamasika Art and Culture Banung Sijaba Amadi Katok Liba Musing Ozama Sung Artist Kayana Sinduna Konungla Pakta Laiba Sri Sri Balmukundo Deva Government Music College Satakibani Wakani Fam Loisingna Culture Ningtina Kangba MCSIS Officer Amabu Director Oina Hap Yaning De Culture Ningtina Kangdaba MCSIS Officer Amabu Director Hap Yaning De Culture Masak Kangma Misak Ama Tambiu Haina Thaba Pleka Sang Sizinaki State asida Paikal Liba Sakwa Thaurangi Asoba Project Singda Sinmi Mathau Tarakpa Matamda Sizinaba Yana Bastet Asida Leba Bank Thama Matam Yore Bang Asi Thamana Mapalda Lapa Sinmi Singna Landamasi Sinmi Singbo Laksilapa Asidagi Chauna Kanmangani Haina United Labour Union Manipur General Secretary na Thadoropa Sirlaman Kangalakli Women Action Forum Bishnupura Youth Forum for Protection of Human Rights Anina Sinduna Ngasi Bishnupurgi Aini Complex Mamangda Pravis Sanamisigi case CBI the Sinanaba Amasung Racial Discrimination gi Mayukta Candlelight Protest Mapang Thokre Misia Sigi Matangda PSC gi Kongjang Sawatpa Oina Bisnupu Maike da Lediba Miam Amadi Organization Singna Saru Yaki Gani Amadi Yaduna Lakli Tongan Tonganidaba Todok Sing Tok Tringaida Lengang the case Asibu CBI da Sinanab Akan Bamong da Taksin Biu Haina Lup Asina Maike da Gisu Lengaki Puning Sing Selakli Hausi matang saida break matang laujage break matungda cycle police station gi manung sana laiba Waisai village ki singmai da chawrak na lupa ko ti amaga lakh mudra manga gi senpam oigadaba popi pami sing yanthatuna mang ki bagi pau amadi Manipur mas maling tongan ba I pau sing pudana laksage impact nespo meng ta da lebi
Breaking Matunga Taran Oxeri, who's Mahataba Pauda. Cycle Police Station Manung Sana Laiba, Waisai Biliski, Chingmaida, Chaurakna, Lupakoti, Magalahmutra Mangagi Senpam Ogadaba, Poppy Pami Sing, Masi, NAP, CBN, NCB, Infal Yauna, Upon Bakutpu, Amana Yanta to the Mangan Cray. NAP Manipogi is penal top order Magimatung Ina, Ngasi, NAP, CBN, NCB, Infal. District Administrative Staff Cycle District Police Kang Popi District Police Infal East Kuntranipan Subasam Rifles Armed Personnel Amasung Ahan Manipur Rifles MPTC Commando Team Forest Amadi Horticulture Department Musing Punna Waisai Village Ki Chingmaida Ain Kaina Tharamba Popi Pami Singado Yantatu Namangan Kibani Hairi. Manipur Pradesh Congress Committee की General Secretary Administration की थाउ पूरीबा सगोलमन Islamic Constituency की MLA R.K. Imovo Manipur Plenary Session of All India Congress Committee की Drafting Committee दा अमदी मस्सी की Subgroup Political दा Member उन्हें खलक ले हाइना Party असिना थादुरपा चिरोलमन खंगलक ले Manipur की ओइना सिगुम्बा Committee अमद Member ओइना MPCC दा की खलक पा R.K. Imona आहान मनिसु हाइरी Kaksing District Ahanbo in the district Asig SP Victoria Yankong Lamjing Maka the traffic Niom Ngakna Satabasing fine Tialagani Hine MPS TS this was it SDPO Kaksing na Fongdorkli Nasi Paumi Sing Unabamada Magna Kaksing District Traffic Police na Motors Vehicle Act 2008 ki Makada Niom Kaina Gadi Taurupasing Fagatuna fine Tianaba District Asig Kaksing Lamkai Kaksing Kaitel Wabagai Lamkai na Sing Bamapam Mapanda Traffic Police na Siak Taugani Maruini Yausung Kumay Sida Lambigi, Kodong Tiba, Asopan Tokadaba, Kayadagi, Ngaktuk Nabagi Damak the District Asigi SP Makada, Drive Asi, Satakatabani, Masida, Miyamna Mating Pang Biohaina, Fongdoki. Kaching District Labor General Public Ta in request of Jerry Yausung Festival Tazani Yabiu, Aduga, Pickly by Icha Sing the Sahis, Chudiba, Anam Sinda, Gari 4-wheeler Voere. Natraga 2-wheeler engine panba thohan biganu matam chana khoi para matam bibang lagati khoi accidental death natraga pam da thobuk singasi khoi kharam khaiti handagani Water Resources and Yas Minister led Pau Hawkip Nangasi Infal Turielgi Kongnung Singbagi Tabak Singyang Sankre Golapati Minutongamadi Kairang the Minister Yab official team Amana Nongju Tamamangda Tabak Aseloisin of Panam Galunina Nasike Kongset Adu Satkibani Kongset Adu Gamari Lenana led Pau Hawkip na Kodong Tiningai Weba Mapam Sing Asida Turielgi Kongnung Asibo Ningtina Tiangnaba Mahakiti Pamenasina Honeri Highness of Hongdoki. Hindu lining surpassing Maroiba Kumay Ama Oriba, Yausanga Marilena, Manipur Governor Dr. Nesma Haftalana Lamdamasigi, Miamda, Epa Pauzil Pirakli. Kumayasin Lakwa the Lamdamasida, Laminariba Ikoi Maselgi Marakta, Henanung Sinaba, Tangdulaitaba, Sakat Papurakpa, Urisan Hairi, Luinana, Sana Konabo Pamzaba, Lamdamasig Mui Sing the Su, Kumayasina, Hena Manglom the Sangsenba, Ngamba Urisanusu, Hairi. Amaram the Yausang Kumaina Lakpada, Chief Minister Nong Thomam Biren, Deputy Chief Minister Yumnam Zoikuma, Manipur, Legislative Assembly Speaker Yumnam Kemsan, Works Minister D.S. Biswajit, Mahut Minister T.S. Syamkuma, Rai Sabha ki MP Oibatanatana, BJP Manipur Pradesh ke President Oriba K. Bhavananda, Manipur Pradesh Congress Committee ke President T.N. Hawkip, Hanagi Deputy Chief Minister Gaikangam, All Manipur Muslim Organization Coordinating Committee Amokok, Siva Sena Manipur State Unit, CPI Manipur State Council Amadi, Lok Jana Sakti Party Manipur State Unit na, Tongan Tongana Thopa, Serul Singda Ipapauzil Pirakli. Kanglup Kayana Pundana Kundamina Riba Manipur Sida, Kalak Yang Tinaba, Tadoktuna, Amatu Oibagi Wakalon Luinana, Aikoi Punung Si Chanana, Hingminaba, Hanasunaba Yaugdaba, Sakarpa Manipur Mapurapu Oirisun Hinasu, Pongdok Narakli. Colors of Music ki Anisaba edition bu Kulai Paiba Loop Amana social networking sites singi Kutangda Ating Batamlapabu Ngasi Reformist Student Union Amasung WEF Anina Tadurakpa Hangdok Pinaba Anina Handok Pinaba Taksilakli Loop Ani Asina Mezokul Laibaman Press Club ta Punna Pangtokiba Press Mit Amada Wapamasi Taksilakibani WEF ki President Aitski Sorsana
Colors of Music hariba Mars marida lamoi khonang khongda pangthoknaba lemnakiba thorum asi state asigi talent leraba anoba music singbo platform ama pinaba panamda organize tobani charitable event amani masida miyamna thorum asibo DJ event khaktabak pangthok kadaba lamdamasigi na singi moral sogongadaba ama oina lana thajanaba ama lainari haina fongdoki Mang Makha Tarduna, Thormasida, DJ Kaktanatana, folk singer Kayasu Saru, Yagani Amadi, Masidagi, Karakwas Senpam Sing Aduna, Sotaraba music singing Mating, Pangbada, Sijinagani Hainasu, Fongdoki. Wefna Tolata Rabangang Sing Amadi, Tolta Bangang Sing that Pang Mating Mam, Makoiba, platform of Shangan of Honaba, Habo Colon Mamji Aganda, Nasi. Koi Lalaulup Kangu Mana social media da charitable event asibu athing wa thamli basa saigi mokoina mafam sidagi phanga da paisa sina maranai sina ga da natabani na tola tar bangang mayam dagi mokoi gi lai lai su tambagi punamakta mateng pangbo ibana hariba thambiri ba thing base akoi gi maikai dagi su komthok pi na ba hariba lupsidai da appeal tawjari hatar Kumzal Sinitarani Taki Mas Kuntarok the League of Indigenous Peoples of Liman Lipulna Yausang Kumai Matanga Pam Kibami Pamna Kumai Asigi Matam Ten Sinaba Lemna Kibabu Achumbani Haina Lauduna Sagot Pidibami Amadi Lup Singbo Lipulna Topa Chiramada Takapas Fongdorakli Amadi Yausang Munamit Nini the Tension Bamadi Tawal Somana Nimit Mangani Dagi Hen the Balunina Auguri Hangian Sombagi Sanabi Kayan the Bahaiba Wafamasi Ngaminasi Hainasu Maka Tarakli Salai Holdings Private Limited Kinoris Circle Regional Office Ama Gawati da Khanaparada Ngarang Hangdokre Company Sigi Chairman and Managing Director Narengmam Samarjit na preside Tauduna Pangthokiba Center Hangdopagi Thoram Aduda Business Coordination Director Ron Prakasi Board of Directors ki members ngamasung ate official kayana sar yaki Thoram Aduga Marilena Narengmam Samarjit na UAE Japan Hong Kong China na singbada company asing office sing hangba yana ba hodarakpada Guwahati gi original office asi yamna mathau tar ihaiba wafam fongdoki amadi masina North State sing amadi India gi atai mafam singagi marakta connecting point ama oina mathau taragani tawragani hainasu makata ki Khurai Local Council Communist Party of India ki sahi ki mifam hau ki ba February ki tang kuntarukta pang thoki ba galunena kumjale sunitarani pantaramapan ki council asigi thaupun na mi ko mapan khan ki ba galunena ataba matam da lamnong kaithel sanaba napsa gi sakthung mapung fahanaba amadi lambi ising drainage hairi basing asigi phibam phagatnaba lengak ta taksin ba haiba singbu warip kaya sulaukhre haina council asigi chairman kangalakli amaramda Communist Party of India Imphal West District Council Gesu Taranitoi Suba Mifam Hokiba February Kuntareta Pang Thokre Haina Chiramada Kangalakle. Mifamaduda Putokiba draft political report Amasung organizational report Yenabalatana past of Kibagaluna Council Sigin Nauna Tau Pugadaba Singsu Kankri Haina Chira Cinemaka Tarakle. All Manipur Trade Union Congress Amasung all More Sinmilup Anina Kusam Naduna More the Laiba Nomagi Oina Pot say Holaga Sel Taliba Lever Singda Sing Yantokre. Lumania Sigilu Singba Singamasung Mihut Singna Pot say Holaga Sel Taliba Lever Singi Yum Sing the Sangduna Sing kilogram Manga Mating Fanki. Association Ani Adugi Mihut Sing Aduna Puna Lever Kuntaromda Sing Singado Yantokibani. Gujarat ki Ganpat University Thas ki tang anita ki taruk fawba pangthokadaba taramata suba South Asian Universities Festival saruk yagadaba Manipur University ke cultural team ngasi Imphal thadokre festival asida Manipur University ke mahiroi tarani thoina classical amasung folk dance saruk yagani su hairi hauzik ngasi nomagi ba sarabak pao Yudi Affairs and Sports Minister let Pau Hafkip na Maira Sukhatuna Palak Suba Annual Journalist Sports Meet 2018 ngasi dagi haudokre Say Kuding Wal Manipur Working Journalist Union Amjuna Sinduna Pangtopa E Pau Lamda Laiba Mui Singbo
Miyoising Oiba, Sports Meet Asigi, say Asigi Oidangasi, Haudopi Toramda, Amzugi members sing, Lunina, Youth Aviation Sports Minister Lepau Hafkipna, Kanglagi, Senglaba Life from Lendagi, Asing Maira, Laudana, Mezokulda Laiba Manipur Club Complex, Puraktuna, Maira Sukatki, Lunina, Unanasigi Firal Sinkatuni Palak Suba, Annual Journalist Sports Meet 2018, Haudok Lihaina, Minister Lautoki. Ngasi Maira Sukatuna Haudoki bas Sports Meet Asida Athletics ki tongan ba events sing yauna badminton, table tennis, volleyball, football amasong cricket na sing ba masana sing da tongan ba media farm sing gi marakta athohen tanagadori. Sports Meet Asigi sanagada ba mafam sing adu maru oina Kumalam Park, Main Stadium, National Sports Academy ki Indoor Stadium, Kumalam Park, AstroTurf Football Ground na sing ba mafam sing yauri. I'm Joe All Manipur working journalist na sindana sports sama pangthok pagi kaino se pandamam tham akhoi gi lebak ki masamong phana leinaba healthy society healthy nation ama oi bada mateng yam oirani ne khali hojik sports se kayam importance oirage bo Delhi da college da adagi school da curriculum ama oina nangna pamjaba sports sama tawrakanda mioi hakchang pagarhanba immunity power hengatpa haibagi potlam se da pot se la abanina amjuna smaina pangthok pase akhoi gi lebak sigi hakchang phaba society ama oibada mateng tawgani na thajai Yausang Kome Manungda Horror Libanaha Sing Aviatainaba, Ising Hijinaba, Lamida Sel Tarpan Singba, Irangi, Tawong Kaya, Saturn Basi, Toktuna, Masamo Paba Kunai Ama, Winaba, Kanglai Park Students Association Kiesiana, Sai Kudingi, Sinba, Kanglai Mega Sports Festival Ngasi Hodokre. Taskitar Faba Mapal Kangzeba Masung Atoba Mapam Sing Satagadaba, Sports Meet Asida, Lamnamasig Ariba Masana Sing Oriba, Mukna, Tangta, Shaibi, Muna Kangze, Kang Singba Yauna, Makal Kayagi Masana Sing, Nasidagi Hauki. Sports Festival Hodoba Toramasida Yaki, United Committee Manipuri President, Johnson Ilangbamna, Hauki Basai Contraro, Masig Mamangda, Manipuri Yausang Kumai Matamda, Maruina, Maite Furupna, Harau Kumaita, Ngaudun Ledamani. Adabo, Nasidi, Kango than a Yausang Kumai, Taubagi Mauta, Sana Kwanabada, Mai Unsilakle, Masikunai Asigi Oina, Apakuda Mamani Sohaiki, Lunina, Sports Festival Asi, Haudopakisar Ama Oina, Amik Amadi, Case Egi Oiba, Friendly Football Mess Amasu, Shanaki. Nasi aku irak ka aku yang beli di nasi sport festivities nasi aku jauh kena. कोई लेबा की एना इनर्जी हासिल करना मकोना बा कोई पुना मकी होगा रोबी नेरी बासे अफाता ना कोई केसे ना कोई मैं पुना कोई चथली ने रकाना एना पंजाबा ओम मदा अधिक लेबा कोई स्पोर्ट्स की कोसी नसी लेकिन किधर तबो वसु करम कवर तबो या बने ये है वो ये नकाना एना पंजाबा अदुबा कोई एनुअल स्पोर्ट्स इवेंट मा Oina basi ko bagi yang na crucial loy ba Manipur se yang langkan na mata masida kung hata na ba adu ba iko ni tungki CSA masigi mayon ni ba mabada ko event ko nsi Kaizen Sports Saba Sana Khona bagi polam sing ngasi Manipur gi miamda phangan ba hokre 1920 dagi hauna Punjab ki Jalandhar da laiba Brown and Co amasong masigi sarak ama oiriba sap Prakash Group na Kaizen Sports ki polam singasi Saduna USA Australia UAE amasong United Kingdom gi mafam singda fangan laki bani ngasi Eastern Sporting Union Wangkai Indo Hall da Kaizen Sports ki polam singasi miam da khusin bagi achama tharmama Mumbai gi brand ambassador Taziz Sharman amasong cineasta Sadananda Hamom Sinistar Soma Laisram amasong Arjun Award footballer oinam Bembem hariba Manipur gi brand ambassador ahum asina sar yaduna pangthoki Kongrasi ekwena hukum phara kara lohoma adagi sports ki chakala liwa to to ko ko obala bi hasila ena encouragement bi wasi kala chakala na chakala liwa to to ko Manipur ki lebi is now like science profession adu ko tala chakala liwa sports person se liwa ai discipline some can learn the sumai papa also to the community se hai wai the awareness so basically and let's say I have done the sponsor of the
Sub Junior amasung Junior Wushu Championship ngasi losinkhre mamang thagi kuntreta gi Khuman Lampak Indoor Stadium na pangthokpa haukiba championship asida SIRC na gold medal kuntramari silver medal taratar amasung bronze medal nipan fanglaga overall team champion mana lauki Central Wushu Institution Imphal na gold medal taramari silver medal taratar amasung bronze medal nipan fanglaga runners up taki bagalena Bishnupur district na gold medal mapan silver medal mapan amasung bronze medal ahum phanglaga second runners up taki Wushu Association of Manipur gi miyang makhada pangthokiba championship asida Bishnupur Imphal East Imphal West Thobal SIRC Central Wushu Institution Center amasung Universal Wushu Academy Thobal hariba unit target asidagi nupa masa masa nupi masa sandaroi punna sama humudra taruk lomnas Wushu masana gi tongan ba masana singda athoin tanaki ngasilam damasigi masak nareba mioi kayana championship gi makobatang ta khraba sandaroi masung team singda manamathum kaya khusinaki Marisoba MCA W Pralhad amasung W Ramananda Elite Cricket Tournament thau thamiban mai pakre ngasi luang samanda leiba luang pokpa cricket stadium da sana kiba tournament se kitara manga soba lekta tos ngam kiba thau thamiban na betting hana sanaduna match asik apiba over ni for the wicket tare turaga ran sani tara thre loba ngam ki match asik ani soba inning sana kiba WYC langthabal over kutramanga ga ball marida wicket tara mak turaga supna giran cham pumari kak lauduna match asi ran yankayum doida mai thibanang ki ran maripuni pa nama song wicket niloba ngam kiba thau thamiban gi all rounder Arpit Gakna match asigi man of the match takre Manipur Cricket Association gi miyang makhada sathariba tournament asida team tarana saruk yari Taruk Suba T20 Manipur Veteran Cricket Tournament Nauria Pakanglakpa Sporting Association Kha Imphal Mai Pakre ngasi Model Higher Secondary School amasung Oriental College ki sanabung de sana kiba cricket tournament asig ani sabal lekta tos ngam kiba Nauria Pakanglakpa Sporting Association Kha Imphal na betting hana sana de match asig apiba over kunda wicket ani khak turaga run sama kunranipan lobangam ki Inning asida Bogendrona run hupumanga law aduga Ratan Kumar run yangkan thoi lauki match asig ani saba inning sana kiba CM Khagimpalina match asig apiba over kunta wicket tari turaga sup nagiran sama taratar lauduna match asi run kuni thoi da maiti banangki run hupumanga mas wicket ahum lobangam kiba Nauria Pakanglakpa Sporting Association Kha Imphal gi all rounder Bogendrona match asigi man of the match taki Manipur Veteran Cricket Association gi makhada sathariba cricket tournament asida team nipana sar yari thasgi nipanda tournament asigi ahum sablik match sanagani hauzi arobada mariba pa amana pizari Pal planning area phase 1 gi makhada lupa crore mapan hena sanga saba water supply scheme ahum ngasi Chief Minister Nongthom binena sanga kre Stamasing Sunalim Daba Adu Housing Cooperation Inspector Chamagani Funitun Laure, say yesterday society for the mark inspection over Horgan Haina, Cooperation Department of Photography. Manipur Lengaki Economics Amazon Statistics Department, Stop Masing Kahena, what for the Habit in the Packet of Namdre, Housing Department Asida, Ahang Pump Drama Day. Lomi Sina Posai Tabaki Matakta Research, Public Administration, Marketing, Atopa, Partner Singa, Samnama Tai Haina, Governor Dr. Nesma Hapilana Fondo Kre. Amasung Sports Minister Lekpau Hakip Namera Sokatuna Amjogini Palak Suba, Annual Journalist Sports Meet 2018 Masjid Kre.